ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ MLA ꯑꯁꯤ ꯃꯤꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯆꯪꯍꯟꯗꯕ ꯑꯊꯤꯡꯕ ꯊꯝꯂꯦ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯕꯣꯏꯀꯣꯠ ꯇꯧꯔꯦ꯫ ꯍꯧꯈꯤꯕ ꯅꯣꯕꯦꯝꯕꯔꯒꯤ ꯇꯥꯡ 13ꯇ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯟꯗ꯭ꯔꯁꯤꯡꯒꯤ MLA-ꯁꯤꯡꯒꯤ ꯃꯌꯨꯝ ꯃꯀꯩ ꯃꯤꯌꯥꯝꯒꯤ ꯏꯔꯥꯡꯅ ꯊꯨꯒꯥꯏꯈ꯭ꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯎꯔꯤꯄꯣꯛ SCꯒꯤ ꯑꯣꯅꯔꯦꯕꯜ MLA-ꯒꯤ ꯌꯨꯝꯁꯨ ꯃꯤꯌꯥꯝꯒꯤ ꯃꯣꯞꯇ ꯃꯤꯌꯥꯝꯅ ꯊꯨꯒꯥꯏꯈꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯎꯔꯤꯄꯣꯛ SCꯒꯤ ꯑꯣꯅꯔꯦꯕꯜ MLA-ꯒꯤ ꯁꯥꯏꯠꯇꯒꯤ ꯗꯦꯂꯤꯒꯦꯁꯟ ꯑꯃ ꯆꯥꯔꯖ ꯇꯧꯔꯛꯇꯨꯅ ꯏꯝꯐꯥꯜ ꯋꯦꯁ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯀꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯊꯧ ꯄꯨꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯗꯦꯕꯤꯠ ꯈꯨꯃꯟꯆꯥꯒꯤ ꯃꯊꯛꯇ ꯀꯦꯁ ꯑꯃ ꯆꯥꯔꯖ ꯇꯧꯁꯟꯕꯤꯔꯦ꯫ ꯍꯥꯏꯔꯤꯕ ꯆꯥꯔꯖ ꯇꯧꯕꯒꯤ ꯁꯨꯃꯣꯟ ꯑꯗꯨꯒꯤ ꯆꯦꯗꯨꯅꯤ ꯑꯩꯅ ꯄꯥꯏꯖꯔꯤꯕ ꯑꯁꯤ꯫ ꯍꯥꯏꯔꯤꯕ ꯁꯨꯃꯣꯟ ꯑꯁꯤꯗ ꯃꯥꯕꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯒꯅꯤ ꯄꯨꯟꯒꯅꯤ ꯍꯥꯏꯅ ꯇꯧꯔꯛꯄ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛꯈꯤꯕꯅꯤ, ꯁ꯭ꯇꯔꯣꯡꯂꯤ ꯀꯟꯗꯦꯝ ꯇꯧꯖꯩ꯫ ꯃꯁꯤꯒꯤ ꯇꯥꯡ 3ꯇ ꯊꯥꯖꯔꯛꯄꯅꯤ, ꯇꯥꯡ 3 ꯊꯥ 5 2025ꯗ ꯊꯥꯔꯛꯄꯅꯤ꯫ ꯍꯥꯏꯔꯤꯕ ꯆꯦ ꯑꯁꯤ ꯐꯪꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯊꯛꯇ ꯄꯟꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕ ꯃꯩꯔꯥ ꯑꯃꯗꯤ ꯁꯤꯡꯂꯨꯞꯀꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯍꯧꯈꯤꯕ ꯇꯥꯡ 9 ꯊꯥ 1 2005ꯀꯤ ꯑꯌꯨꯛ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯊꯝꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯀꯨꯞꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯃꯁꯤꯕꯨ ꯇꯧꯕꯤꯗꯅꯕ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ MLA-ꯒꯤ ꯑꯣꯅꯔꯦꯕꯜ MLA ꯑꯃꯗꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯩꯕꯤꯔꯤꯕ ꯎꯔꯤꯄꯣꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯂꯨꯞ, ꯎꯔꯤꯄꯣꯛ ꯅꯨꯄꯤ ꯑꯄꯨꯟꯕ ꯂꯨꯞ ꯑꯃꯗꯤ ꯎꯔꯤꯄꯣꯛ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯗꯨꯒ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯀꯌꯥꯗ ꯑꯩꯈꯣꯏ ꯆꯦ ꯊꯥꯖꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯍꯟꯗꯣꯛꯄꯤꯅꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ, ꯍꯟꯗꯣꯛꯄꯤꯌꯨ꯫ ꯅꯠꯇ꯭ꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯍꯟꯗꯣꯛꯄꯤꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯅꯨꯃꯤꯠ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 9 ꯊꯥ 1 2025 ꯑꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ MLA ꯑꯁꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯁꯣꯁꯤꯌꯦꯜ ꯕꯣꯏꯀꯣꯠ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯋꯥꯔꯦꯞ ꯑꯃ ꯇꯥꯖꯈꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯦꯞ ꯑꯁꯤ ꯑꯩꯈꯣꯏꯅ MLA ꯊꯥꯖꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯗꯤ ꯃꯤꯌꯥꯝ ꯑꯩꯈꯣꯏꯅ ꯄꯟꯖꯔꯤꯕ ꯃꯊꯛꯀꯤ ꯁꯪꯁꯊꯥꯟꯁꯤꯡ ꯑꯁꯤꯗ ꯊꯥꯖꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯉꯔꯥꯡ ꯇꯥꯔꯤꯛ 9ꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯆꯣꯟꯗꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯁꯤ ꯉꯥꯏꯖꯔꯦ꯫ ꯑꯁꯤ ꯐꯥꯎꯕꯗ ꯑꯣꯅꯔꯦꯕꯜ MLA-ꯒꯤ ꯁꯥꯏꯠꯇꯒꯤ ꯍꯟꯗꯣꯛꯄꯒꯤ ꯋꯥꯐꯝ ꯂꯥꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯁꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯝꯖꯈꯤꯕ ꯇꯥꯡ 9 ꯊꯥ 1 2025ꯗ ꯂꯧꯖꯈꯤꯕ ꯋꯥꯔꯦꯞꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ MLA ꯑꯁꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯆꯪꯍꯟꯗꯕ ꯑꯊꯤꯡꯕ ꯊꯝꯂꯦ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯕꯣꯏꯀꯣꯠ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯔꯤ꯫